ꯌꯥꯝꯅ ꯑꯆꯧꯕ ꯑꯀꯥꯏꯕ ꯄꯤꯔꯛꯀꯗꯕ ꯑꯗꯨꯒ ꯂꯣꯏꯅꯅ ꯄꯨꯊꯣꯛꯏꯕ ꯕꯖꯦꯠ ꯑꯁꯦ ꯃꯁꯤ ꯚꯥꯔꯠꯀꯤ ꯆꯥꯎꯔꯕ ꯀꯣꯔꯄꯣꯔꯦꯠꯁꯤꯡ ꯁꯦꯟꯖꯥꯎ ꯄꯥꯏꯕꯁꯤꯡ ꯃꯈꯣꯏꯒꯤ ꯏꯟꯇꯔꯦꯁꯇꯅ ꯃꯄꯨꯡ ꯑꯣꯏꯕ ꯑꯗꯨꯒ ꯂꯥꯏꯔꯕ ꯂꯩꯇꯕ ꯀꯥꯡꯕꯨꯁꯤꯡꯒꯤ ꯃꯥꯌꯣꯛꯇ ꯂꯩꯕ ꯕꯖꯦꯠꯅꯤ ꯍꯥꯏꯕꯁꯤꯗ ꯍꯧꯖꯤꯛꯀꯤ ꯆꯠꯊꯔꯤꯕ ꯄꯥꯔꯂꯤꯌꯥꯃꯦꯟꯠꯀꯤ ꯁꯦꯁꯟꯁꯤꯗ ꯑꯩꯈꯣꯏꯒꯤ ꯂꯦꯞꯀꯤ ꯗꯣꯔꯁꯤꯡꯅ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯑꯗꯨꯒꯨꯝꯕ ꯑꯜꯇꯔꯅꯦꯇꯤቭ ꯄꯣꯂꯤꯁꯤ ꯑꯃ ꯄꯨꯊꯣꯛꯑꯀꯥꯟꯗ ꯕꯖꯦꯠꯁꯤꯗꯩꯗ ꯁꯦꯝꯗꯣꯛ ꯁꯥꯗꯣꯛꯇꯨꯅ ꯇꯧꯔꯒ ꯑꯩꯈꯣꯏ ꯂꯦꯞꯅ ꯄꯨꯈꯠꯂꯤꯕ ꯕꯖꯦꯠ ꯑꯁꯦ ꯃꯁꯤ ꯐꯖꯅ ꯌꯥꯎꯍꯟꯕꯤꯌꯨ ꯍꯥꯏꯕ ꯁꯤꯒꯤ ꯃꯤꯠꯌꯦꯡ ꯃꯈꯥꯗ ꯑꯩꯈꯣꯏ ꯚꯥꯔꯠ ꯂꯩꯉꯥꯛꯇ ꯑꯀꯟꯕ ꯄ꯭ꯔꯦꯁꯔ ꯄꯤꯒꯅꯤ ꯂꯣꯏꯅꯅ ꯂꯥꯛꯀꯗꯧꯔꯤꯕ ꯍꯌꯦꯡ ꯇꯥꯡ 13ꯁꯤꯗꯒꯤꯅ ꯇꯥꯔꯤꯛ 20 ꯐꯥꯎꯕ ꯑꯩꯈꯣꯏ ꯚꯥꯔꯠ ꯄꯨꯝꯅꯃꯛ ꯁꯤꯟꯕ ꯊꯨꯡꯅ ꯕꯖꯦꯠꯁꯤꯒꯤ ꯃꯥꯌꯣꯛꯇ ꯑꯃꯗꯤ ꯑꯩꯈꯣꯏꯅ ꯄꯨꯈꯠꯂꯤꯕ ꯑꯩꯈꯣꯏꯒꯤ ꯑꯜꯇꯔꯅꯦꯇꯤቭ ꯕꯖꯦꯠ ꯍꯥꯏꯇꯥꯔꯦ ꯁꯤꯒꯤ ꯋꯥꯐꯝ ꯃꯇꯥꯡꯁꯤꯗꯩꯗ ꯑꯩꯈꯣꯏ ꯃꯥꯁ ꯀꯦꯝꯄꯦꯟ ꯑꯃ ꯄꯥꯛꯁꯟꯅ ꯑꯩꯈꯣꯏ ꯆꯪꯖꯅꯕ ꯍꯣꯠꯅꯔꯤ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏꯅ ꯄꯨꯈꯠꯂꯤꯕ ꯗꯥꯕꯤꯗꯤ ꯃꯄꯨꯡꯗ ꯑꯩꯈꯣꯏꯒꯤ ꯚꯥꯔꯠꯇ ꯂꯩꯔꯤꯕ ꯕꯤꯂꯤꯌꯅꯤꯌꯔ ꯃꯤꯂꯤꯌꯅꯤꯌꯔ ꯅꯠꯇꯕ ꯕꯤꯂꯤꯌꯅꯤꯌꯔ ꯃꯣꯏ ꯃꯤ 100ꯔꯣꯝꯗꯒꯤ ꯃꯣꯏꯒꯤ ꯋꯦꯜ ꯇꯦꯛꯁ only 4%ꯁꯦ ꯃꯣꯏꯒꯤ ꯁꯦꯟꯊꯣꯛ ꯃꯣꯏꯅ ꯇꯥꯟꯁꯤꯜꯂꯤꯕ ꯁꯦꯟꯌꯥꯝꯁꯤꯗꯒꯤ ꯆꯥꯗ 3ꯒꯨꯝꯕꯒꯤ ꯄꯥꯔꯁꯦꯟꯇꯦꯖ ꯃꯁꯤ ꯋꯦꯜ ꯇꯦꯛꯁ ꯂꯧꯈꯠꯂꯀꯥꯟꯗ ꯃꯁꯤꯅ ꯑꯩꯈꯣꯏꯒꯤ ꯃꯤꯌꯥꯝ ꯚꯥꯔꯠꯀꯤ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯂꯝ ꯀꯌꯥꯗ ꯁꯨꯔꯤꯕ ꯅꯣꯝꯃꯤꯕ ꯑꯣꯠꯄꯤꯔꯤꯕ ꯃꯤꯌꯥꯝꯒꯤ ꯄꯨꯟꯁꯤꯗ ꯃꯣꯏꯒꯤ ꯄꯨꯟꯁꯤꯒꯤ ꯑꯍꯣꯡꯕ ꯃꯍꯤꯡ ꯃꯣꯏꯒꯤ ꯈꯨꯠꯁꯨꯃꯟ ꯍꯦꯟꯒꯠꯍꯟꯕ ꯑꯗꯨꯒ ꯂꯣꯏꯅꯅ ꯃꯣꯏꯗ ꯄꯤꯔꯤꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯁꯕꯁꯤꯗꯤ ꯑꯗꯨꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏꯒꯤ ꯁꯣꯁꯤꯌꯦꯜ ꯁꯦꯀꯨꯔꯤꯇꯤꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯀꯌꯥ ꯑꯃꯗ ꯍꯥꯞꯆꯟꯅꯕ ꯊꯕꯛꯁꯦ ꯃꯁꯤ ꯌꯥꯝ ꯃꯔꯨꯑꯣꯏꯕ ꯑꯩꯈꯣꯏ ꯊꯕꯛ ꯑꯣꯏꯅ ꯄꯥꯏꯈꯠꯂꯨ ꯍꯥꯏꯕꯁꯤ ꯂꯧꯃꯤꯅ ꯄꯨꯊꯣꯛꯏꯕ ꯑꯩꯈꯣꯏꯒꯤ ꯃꯤꯅꯤꯃꯝ ꯁꯄꯣꯔꯠ ꯄ꯭ꯔꯥꯏꯁ ꯃꯔꯨꯑꯣꯏꯅ ꯑꯩꯈꯣꯏ ꯂꯧꯃꯤꯁꯤꯡꯅ ꯄꯨꯊꯣꯛꯆꯔꯤꯕ ꯄꯣꯠꯁꯤꯡ ꯑꯁꯤꯗꯤ ꯚꯥꯔꯠꯀꯤ ꯆꯥꯎꯔꯕ ꯁꯦꯟꯖꯥꯎ ꯄꯥꯏꯕ ꯀꯥꯡꯕꯨꯁꯤꯡꯅ ꯃꯗꯨꯒꯤ ꯃꯃꯟꯗꯨ ꯃꯣꯏꯅ ꯑꯌꯥꯝꯕ ꯂꯣꯏꯅ ꯂꯦꯞꯈ꯭ꯔꯦ ꯂꯧꯃꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛꯅ ꯑꯩꯅ ꯄꯨꯊꯣꯛꯏꯕ ꯄꯣꯠꯁꯦ ꯃꯁꯤ ꯑꯗꯨꯝ ꯂꯧꯔꯒ ꯃꯁꯤ ꯁꯦꯟꯗꯣꯡ ꯑꯗꯨꯝ ꯐꯪꯅꯤ ꯑꯩꯒꯤ ꯍꯨꯃꯥꯡꯃꯟ ꯐꯪꯅꯤ ꯍꯥꯏꯗꯅ ꯂꯦꯞꯆꯕꯒꯤ ꯑꯙꯤꯀꯥꯔꯗꯨ ꯂꯩꯇ꯭ꯔꯦ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯃꯣꯏꯗ ꯆꯞ ꯆꯥꯕ ꯂꯧꯃꯤꯁꯤꯡꯗ ꯂꯤꯒꯦꯜ ꯒꯦꯔꯦꯟꯇꯤ ꯄꯤꯔꯀꯥꯟꯗ ꯃꯗꯨꯒꯤ ꯑꯣꯏꯍꯟꯅꯕꯒꯤ ꯑꯃ ꯑꯩꯈꯣꯏ ꯄꯨꯈꯠꯄ ꯑꯗꯨꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏ ꯄꯕ꯭ꯂꯤꯛ ꯁꯦꯛꯇꯔ ꯌꯨꯅꯤꯠ ꯃꯌꯥꯝ ꯂꯦꯞꯄ ꯂꯩꯇꯅ ꯑꯩꯈꯣꯏ ꯄ꯭ꯔꯥꯏꯚꯦꯇꯥꯏꯁ ꯇꯧꯔꯛꯏ ꯃꯁꯤꯃ ꯈꯨꯗꯛꯇ ꯂꯦꯞꯄꯨ ꯍꯥꯏꯕꯁꯤꯃ ꯑꯗꯨꯒ ꯅꯦꯁꯅꯦꯜ ꯃꯣꯅꯤꯇꯥꯏꯖꯦꯁꯟ ꯄꯥꯏꯞꯂꯥꯏꯟ ꯍꯥꯏꯕ ꯁꯤꯒꯤ ꯃꯈꯥꯗ ꯉꯁꯤꯗꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯑꯩꯈꯣꯏ ꯄ꯭ꯔꯥꯏꯚꯦꯠ ꯁꯦꯛꯇꯔꯗ ꯃꯗꯨ ꯍꯦꯟꯅ ꯈꯨꯗꯣꯡꯆꯥꯕ ꯄꯤꯕꯒꯤ ꯂꯧꯔꯛꯏꯕ ꯈꯨꯗꯝ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯚꯥꯔꯠꯇ ꯂꯩꯔꯤꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯑꯩꯈꯣꯏ ꯏꯌꯥꯔꯄꯣꯔꯠ ꯁꯔꯀꯥꯔꯅ ꯑꯩꯈꯣꯏ ꯄꯥꯏꯈꯠꯄ ꯏꯌꯥꯔꯄꯣꯔꯠ ꯃꯌꯥꯝꯁꯤꯡꯁꯦ ꯏꯟꯀ꯭ꯂꯨꯗꯤꯡ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯏꯟꯇꯔꯅꯦꯁꯅꯦꯜ ꯕꯤꯔ ꯇꯤꯀꯦꯟꯗ꯭ꯔ ꯏꯟꯇꯔꯅꯦꯁꯅꯦꯜ ꯏꯌꯥꯔꯄꯣꯔꯠ ꯐꯥꯎ ꯌꯥꯎꯅ ꯄ꯭ꯔꯥꯏꯚꯦꯇꯥꯏꯁ ꯇꯧꯅꯕ ꯆꯪꯁꯤꯜꯂꯤꯕ ꯃꯌꯥꯝꯁꯤꯡ ꯑꯁꯤ ꯈꯨꯗꯛꯇ ꯂꯦꯞꯄꯨ ꯍꯥꯏꯕ ꯁꯤꯒꯤ ꯃꯄꯨꯡ ꯑꯣꯏꯕ ꯗꯤꯃꯥꯟꯁꯤꯡꯁꯤ ꯑꯩꯈꯣꯏ ꯄꯨꯈꯠꯂꯀꯥꯟꯗ ꯑꯩꯈꯣই ꯑꯗꯨꯒ ꯂꯣꯏꯅ ꯑꯩꯈꯣই ꯄꯕ꯭ꯂꯤꯛ ꯗꯤꯁꯇ꯭ꯔꯤꯕ꯭ꯌꯨꯁꯟ ꯁꯤꯁꯇꯦꯝ ꯌꯥꯝ ꯐꯖꯍꯟꯕ ꯕꯖꯦꯠꯇ ꯄꯕ꯭ꯂꯤꯛ ꯗꯤꯁꯇ꯭ꯔꯤꯕ꯭ꯌꯨꯁꯟ ꯁꯤꯁꯇꯦꯝꯒꯤ ꯋꯥꯐꯝꯁꯦ ꯍꯥꯟꯅ ꯀꯥꯏꯔꯤꯕ ꯁꯦꯟꯐꯝꯗꯒꯤ ꯏꯍꯦꯟ ꯍꯦꯟꯒꯠꯇ꯭ꯔꯦ ꯃꯁꯤ ꯀꯔꯤꯒꯤꯅꯣ ꯍꯥꯏꯕꯨ ꯑꯗꯨꯒ ꯄꯕ꯭ꯂꯤꯛ ꯗꯤꯁꯇ꯭ꯔꯤꯕ꯭ꯌꯨꯁꯟ ꯁꯤꯁꯇꯦꯝꯒꯤ ꯕꯦꯅꯤꯐꯤꯠ ꯐꯪꯒꯗꯕ ꯑꯩꯈꯣꯏꯒꯤ BPLꯒꯤ ꯂꯤꯁꯇ ꯂꯩꯕ ꯂꯥꯏꯔꯕ ꯀꯥꯡꯕꯨꯒꯤ ꯃꯁꯤꯡꯗꯤ ꯏꯟ ꯇꯥꯔꯝꯁ ꯑꯣꯐ ꯂꯥꯈ ꯍꯦꯟꯒꯠꯂꯛꯏ ꯚꯥꯔꯠꯁꯦ ꯑꯗꯣ ꯃꯌꯦꯛꯀꯤꯗꯤ ꯕꯖꯦꯠꯇ ꯔꯤꯐ꯭ꯂꯦꯛ ꯇꯧꯒꯗꯕꯅꯦꯕ ꯑꯇꯣꯞꯄ ꯑꯃꯅ ꯑꯩꯈꯣꯏꯒꯤ MG ꯅꯔꯦꯒꯥꯒꯤ ꯅꯨꯃꯤꯠ 100ꯅꯤ ꯊꯕꯛ ꯁꯨꯕꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯦ ꯃꯁꯤ ꯌꯥꯝ ꯏꯐꯦꯛꯇꯤꯚꯂꯤ ꯐꯪꯁꯟ ꯇꯧꯍꯜꯂꯨ ꯑꯗꯨꯒ ꯂꯣꯏꯅꯅ ꯅꯨꯃꯤꯠ 100ꯅꯤ ꯊꯕꯛ ꯁꯨꯔꯤꯁꯤ ꯂꯨꯄꯥ 7,8 ꯀꯩꯅꯣ ꯄꯤꯔꯤ ꯍꯧꯖꯤꯛꯇꯤ ꯑꯗꯨ ꯑꯦꯠꯂꯤꯁ ꯌꯥꯝꯗ꯭ꯔꯕꯗ ꯂꯨꯄꯥ 100ꯗꯒꯤ ꯇꯥꯗꯅ ꯄꯤꯌꯨ ꯑꯗꯨꯒ ꯂꯣꯏꯅꯅ ꯅꯨꯃꯤꯠ 100ꯅꯤꯗ 100ꯅꯤ ꯊꯕꯛ ꯁꯨꯅꯕ ꯊꯕꯛ ꯄꯥꯏꯈꯠꯂꯨ ꯑꯗꯨꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏ ꯌꯥꯝꯗ꯭ꯔꯕꯗ ꯅꯨꯃꯤꯠ 200ꯒꯤ ꯊꯕꯛ ꯄꯥꯏꯈꯠꯂꯨ ꯅꯨꯃꯤꯠ 200 ꯁꯣꯜꯂꯨ ꯈꯨꯗꯝ ꯑꯣꯏꯅ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ MG ꯅꯔꯦꯒꯥꯒꯤ ꯊꯕꯛꯁꯦ ꯍꯧꯖꯤꯛ ꯐꯥꯎꯗ ꯅꯨꯃꯤꯠ 38 ꯌꯧꯗ꯭ꯔꯤ ꯅꯨꯃꯤꯠ 30ꯅꯤ ꯃꯁꯤꯡ 38 ꯌꯧ ꯁꯨꯗ꯭ꯔꯤꯑꯕ ꯑꯩꯈꯣꯏ ꯄ꯭ꯔꯣꯒ꯭ꯔꯥꯝꯗꯤ ꯂꯣꯏꯒꯗꯧꯔꯦ ꯐꯟ ꯂꯥꯞꯁ ꯑꯣꯏꯒꯗꯧꯔꯦ
अदु मथक्ता कोई डिपार्टमेंट सिंगसिदे बजेट की ने थादरी बिसेनियाम से थाराइब सेन काइथोरे म्याम सिंगसे तोंगा डिपार्टमेंट सिंगसिदे याम थीना बजेट त काइथोरे बिसेन फक लाभ सोइद्रिङैदा बर थबो ओइन पाइखनब थबुसे याम तंगाइ थते खुदम ओइन खुइ मणिपुर दा तोंगा डिपार्टमेंट सिंग माइनर इरिगेशन ओइरो पावर की ओइरो अमगी ओइरो म्याम सिंगसे मसे अमत्ता अखोगी बजेट तक काइथोरक सेंफम सिंगसे निथीना अमत फंक्शन सिनबु ngमदबा सिगी वफम सिम लई म्याम सिंगसे मसी अदुगो मथक्ता असे अखोगी कांग्रेस शांतन हाइदेजिबो अखोगी लई बजेट सिदा मणिपुर की नि हाइबा कइति याउद्रे मणिपुर की नि हाइबा कइम याउद्रे भारत की अदुगो प्रेसिडेंट ने यान हाना मागी प्रेसिडेंशियल एड्रेस तोमतमदा मणिपुर की नि हाइबा सेंटेंस हम पंद्रे अदु हुजिति पृथ्वी की मनुंग थोइब थोंदोक कया की मनुंग अखोई तरेट की मनुंग अखोई मणिपुर यावरी फम मने याम साथीबो मी लाख कया की पुंसी द हाइंगाइ लेटर अवाब कया मायुकनबो अदु लोइरना अखोई मणिपुर से अखोई रिक्थोइब हो मेगी अहुमदगी तोकबा थोंदोकसना मरम मरकादा अखोई इकोनॉमी से चही कुन बेक खलबने अदु मथक्ता मी लिसंग बु मथक्ता रिलीफ कैंप द लेली बनी इंद्र मतम सेदा अदु मथक्ता युम लिसिंग कया मै थागरबनी मखन कया की सिपुना मुखि थोली दि अखोई ले पार्टीजन हारी से भारत सरकार सिगी यम अचोबा मोगी दायित्व मनी हाइसे अखोई लोरी बने अदु ओरगदि सिगी के नो सेदा हदकी बजेट से यम थिना यम स्पेशल पैकेज अम हापतरा मदुदा रिलीफ कैंप सिंगी कई तौता है यूम मई थाग कई तौबता है अखोई मियाम पुनमक्सिना अखोई हौजिबा क्राइसिस मरम ओरकांदा मियाम तारबा दशा हुजिक अखोई मे अहुम थुदोक्तुगी मतुम तारपदा सेदी मणिपुर से भारत की मनुंद ख्वाइदगी पोसै टाउन फम ओरे जथोक जसिन यादरिबि खुदों थीबा हाईवे सिंदा मदु याम थिनोइना प्रोटेक्शन पीद्रिबा मदु कई तौतागी दाबो हुम क्यासिसे बसी फाजना अमा हापुई तंगाइ फिदब लेयरो अद मणिपुर शांति हिरन बुगिदमक्ता पाइखत थोप थबक कया सिदा सिलेरे हाइबन सिंग मयाम सिंगसी अमते याउद्रे अदुना अखोई लेपकी दोर सिना हयेंदगी हौरगा नुमित अखोई तारीख 19 बाउबा संगन गदरिब सुंबा अखोई मास कैंपेन से मसिदेगा अखोई मियाम थमगनी मियाम पाउदमगनी हजिक लेपाकी लूरबा सुंगता जास्वाइदा मसीदी मसी शासन तौरिबा बीजेपी की लेंगा सिना अखोई चीफ मिनिस्टर अनुब खनब ngमद्रे मोय मसेन अदुबा खडरगा ले लूरबा लेपाकी तंजा स्वाइदा अदुन हजिक अखोई स्टेट से द ओरे फिल्म से मसदे द मसीदी शक्ति पाइल भदब मखन कयागी अरान थबक कयाना नमदुन मियाम दी शक्ति मुलक पाइगर तुंगदा हुजी ओरे फिल्म से नसी मियाम ने एन खुदों तिनगाय ओइबा लेपा काइबे याबा सिपुन मखि दायित्व से मसी नसी शासन तोइबा बीजेपी के लेगा से थोन बने मरम मसिना हुजी चीफ मिनिस्टर रिजाइन तबर मतुंगदा बिरेन रिजाइन तबर मतुंगदा अनुभव खनबगी मोय मसेन मरत लान तंगन लेबा सिदा यारो अदर मियाम लगी फ्रेश मैंडेट तौनबगी थबुकसे पाइकलो हाइबसे मसे अखोई लेपकी दोर सिंग सुमसी सुबा अखोई प्रेस का उनबस देगा अखोई अपील तो अखोई डिमांड तो